Welcome back mayam. Ngasi sumanga movie review na action crime category ta chanba Raees haiba Hindi film ama mu puduna lakchari. Film asi 2017 gi January tang 15 da release tawkhibani. Film asina fangkhiba rating singdi IMDb da 10 gi manung da 6.6, Rotten Tomatoes da 62% gi fresh rating fangi, Google users na 61% gi like piri. Film asi gi director Rahul Dholakia, writer na Rahul Dholakia, Harit Mehta, Ashish Vashi, Niraj Shukla. Producer na Ritesh Sidhwani, Farhan Akhtar, Gauri Khan. Film sida saktam langniba singdi. Film sigi hero oiriba Raees along gi saktam da Rukh Khan. Film sigi heroine oiriba Aasiya gi saktam da Mahira Khan. ACP Majmudar gi saktam da Nawazuddin. Sadiq gi saktam da Zeeshan Aayub. Film si explain tawbada soikiba lankhiba yauraba su ngakpiyu. Film asigi ahauba sinda ulaklibasi Gujarat ki mafam amada yu sungbagi saktam utli. Angang oiriba Raees amadi Sadiq su mafam tuda pot khara thilai. Mafam tuda Ilya su leirami. Aduga nupa amagi khonjel na background da wa khara hairakpadu tahali. Haiba nupa asigi maming na Majmudar, mahak asi police officer amani. Mahaki khonjel na hairai Gujarat haibase India gi maning makha tamba adugumlaba yu yonbasi athingba thamba lam amakhakni. Karigumba yu yonbagi pharaba sahi tara jail da thammi. Adum oinamak athingbaduna maram oiraga yamna chawba irang amadi thoi. Ngasi phauda Gujarat ta yu si pumthing thingli haina adum launarabasu sahi khudingi aina yadaba billion chani yankhai gi yudi adumak yonbagi record ti lai. Adubu hairibasi Raees natanadi kanamtana ngamloi. Wahai kharasi hairaga sen adu loisenduna mathangi sen amu ulai. Angang oiriba Raees tu mamanaba sing hauduna school da lai. Classroom da ojana para taklaba tungda Raees ta para parakna bahairami. Adubu blackboard ta iribadu Raees uramde. Aduna mahak paba thokte haiduna ojana chaina kalami. Mathangi senda Raees mamaga punna mit yangpham da lai. Doctor aduna Raees si mame soe ano hapnaba haibada mamana khudaksida haptrasu yani haibada Raees na ano uptrabadi school chaloi haina ningai tawrai. Doctor aduna school chaningdabagi ningai tawri haibada Raees na ano uptrabadi blackboard ta ibadu amata ude aduna Miss Ratna gi sai adum sai hairai. Raees ki mama na anoktu lupa kaya sangi amo hairai. Aduda doctor aduna sel gidi kona piyu haibada masagi mamitu sel solaga uhanba pamde haina amo khumai. Asi hairaga machanu pada onsillaga nong nini leiraga ano adu hapsi haina mo hairai. Numidangi matamni Sadiq ka Raees ka Gandhi gi murti lairiba mafam aduda lai. Sadiq na mi lakpa urabadi bhaijan kaurake hairaga Raees pu manungda thajillami. Raees fencing adu kansinduna changlai aduga Gandhi gi murti aduda mu kakhatlaga murti aduna uppiba ano adu lauthoknaba langnari. Tanja aduda mafam du senariba security adu lakpadu Sadiq na uraduna bhaijan haina kaurai. Raees tu taramde. Sadiq na hanjin hanjan kaupadagi taraduna hobe hobe murti adudagi ano adu lautholaga makhoi ani kanna chelai. Mathangi numitta mid jengniba doctor adugi manakta ano adu puraga lai. Maduda doctor aduna nolaga ano frame du kadai dagi no hangbada Raees na Gandhi ji dagi laurakpani haina khumlai. Doctor aduna masinadi yaroi hayeng lau asengba anok tu semlamge haibada Raees na paisa laite khumlai. Doctor aduna mo lupa ani piraga yarani hairakpada Raees tu mamai luktharaga tumin lai. Madudagi doctor aduna lupa ani putholaga counter da sel adu thiruso aduga Gandhi gi ano adu su hapluso hairami. Raees tu yamna haraurami. Mathangi numini Raees tu ano hapadagi arapada laiba pochai sing mayek sengna ubaduda yamna haraujarami. Magi mamana ba Sadiq tasu mana uriba poching adu taklami. Tanja aduda Raees na police ki gari lakpa ubaduda hairai. Police laklibasi Ilyas ki yu yonphamda soidana check tawrani aikhoi gi karbar ase khudong thiba tarani. Asi hairaga Raees ka Sadiq adu makhada kanna chentharaktuna police ki gari mamangdura leplaga whistle kanna khonglami. Madudagi atopa angang singsu mathang whistle khonglai. Asumna mathang whistle khongbaduda Ilyas ki yu yonpham aduda tabadagi yu sing adu losilami. Hojik police sing aduna koithi thibada yu adu phangdraduna mapanda thorai. Aduda mi mayam ama lairambaduda Raees su yaurammi. Police aduna mabu koksilami.
Madudagi police aduna sauna Raees da khupang tharami aduga nahak whistle khongba yamna pambra hairei tanjadra Raees ki mama laktuna masa da khupang na thariba karigino haina sauna hairei aduda police aduna sauna mu kari marangi khupak tharibano nasa da hangu asi hairaga Raees ki khazai ani dura kanna mu meli aduga police aduna Raees ki mama na purakliba khaw adu khong na haipe kauthok lami maduda yugi bottle ahang khara chenthorei police aduna karino hangbada Raees ki mama na magi karbar ni haina khumai aduda police aduna sumba yamna pikpa thabak taurira natraga aina yadaba karba taurira haina amu thina nganglai adudagi Raees ki mama na hairei police ama oibagi thabak tawba haibaduna nangi nathawni aduga sumba pochai macha masu yonba haibasina aigi ithawni aduga asimasu khangjilu aikhoigi oinadi karba tawba matamda apikpa chawba haina laite karbar haibasidagi hena thajaba aikhoina atopa karisu laite mathangi sindamu Raees tu phamungda hiplaga wakhalama khalli debi pawdasu hokhiba numidangda Fatehpura hariba mafam aduda yu thakpadagi mioi chama nimfu sire haina su yauri aduga makhata na police na Ilyasu phakre haina yaurai Raees na muk mama bu kauduna hairai ima karbar khudingmak apikpa haiba amat laitabra aduga karbar haiba sidagi hena thajaba atopa thabak laitabra Raees ki mama na hoi chummi hairai mathangi numini Sadiq ka Raees ka school lakpagi lambida wari sari Sadiq na sel tanaba kari plan lai hairakpada Raees na yu yonsi hairai aduda Sadiq na Ilyasu jail da laigre nangsu jail da sanggena plan taurira hairai aduda Raees na police na phari basidi niyom kaina sungba quality yaudaba yudo khakni mapandagi pusilakpa yudi yaude adudagi Sadiq na mo adudi karino aikhoina tawdoi se harakpada Raees na jaira set ki manakta thabak tawgadabadi haina khumlai somda mo set tu magi yudu police singna lambi thingmana maram oiraga ngasi gi numitta deliver tawba ngamlor haina matha saduna lairi tanjadura Raees ka Sadiq ka su nupa amana pusilai Raees na yudu mana oina deliver tawge hairai aduda set na mahakti kanano haibada makhoi ani bu pusalakliba nupa ani duna moi ani asi Ilyas ki da hana thabak tawrambani hairai set na Raees bu manakta koksillaga bottle taruk tu deliver tawba ngamgadra hairai aduda Raees na bottle amada lupa ahum piyu hairami tanjadura set ki maningda leliba nupa aduna he mamit mari panba nangna yuse manghan ge hairibra Raees tu ano uppaduda mamit mari panba hairaklibani adubu mamit mari panba haipa wahai asidi Raees ki tathi bi wahai ni maduda Raees na madugi wahai du amu hana sijanaganu nupa aduna mu hairai aduk thaba glass hapaga mit mari panba haidrabadi kari hayu haibano Raees tu sauna nupa aduna lairiba takal duda changlakpada set na Raees pu khamjellammi hoji Raees na mamangda yu bottle amada lupa hum piyu haikiba wahai adu set na su yarami Raees ka Sadiq ka yu bottle sing adu makhoi gi school bag adu da hapaga purami moi ani na salibadu mathakta gi set na su urami Raees tu maning ontholaga amuksu yengkhalaktuna nokphet tawrai set na magi makhada thabak tawba nupa amada hairai makhoi se hayengdagi mafam sida thabak tawhallu mahakti yamna su singi aduga thabak tawbada ki ba haiba su laite mathangi sinda Raees tu mapung marai pharaba nupa ama oina ulai mahaki role asina Rukh Khan na lauribani mathangi sinamada set na Sadiq pu kauraga nerol chotki da police na moigi yu phajinduna thamlibadu Raees ta purakna bhai ko hairami mathangi sinamada police amana gari gi tayar adu nungsit thadoi aduga driver adu buna phamle pu tawhalli tanja aduda Raees su lai Raees lakpa ubadu da police adu phamlambadagi hogalai Raees na sangsilaga police tu gi furik khawda sel khara hapaga moigi pochai sing adu thadongna ba hairaklammi adudagi police officer adu nang gari singdu thadongna ba haikre adubu Raees na wafam ama wali hairaga officer adu nakalamada putholaga hairai nangi furik khaw ahangbadu aina thalhanbani aduna nangna nuksit thadokraba gari tayar se nuksit hangadabani officer aduna nolaga masibu aina kamaina nuksit handoino hairai madudagi Raees na police officer adu phuraga lusamna pairaga nondha aduna tayar manakta makodu insillaga nuksit kamu hairai police adu saubana di loire adubu karisu tawba ngamde Raees na makha muktarai karba tawbada phajana tawnasi adu oirabadi matam sumangloi kai khumna basu hengani hujimak tayar asida nuksit kamu
Mathangi sinda hotel amada achapo chana chana Raees ka Sadiq ka wari sari. Raees na hairei. Aikhoina magi pot singdu puthok pusin tauba. Aduga pot thampham su amuk senaba. Aduga sendong na mana loina saba. Sumaina magi maningda kayam koina thabak tawkisi haibano. Kanade aikhoi su tongana karbar haunaba tawsi. Sadiq na amuk. Aikhoina adumai tawba ngambagi shakti leite. Aduna tawriba sida penthokpa tammu. Raees na amuk. Aikhoi se Gujarat machani karbar se aikhoi gi khutta loina leirabane hojikti. Sadiq na amuk. Aduna yaba nattine. Sumbagi karbar asidadi aikhoi gi baking yamna lingdaba yaroi. Raees na amuk. Baking gidi mathau tade guts leibaduni marudi. Jaira senna mamangda haikibadu kawrabo. Aikhoi se yamna haisingi mi suki di haikibadu. Mathangi sen amada makhoi ani du set ki manakta lai. Adula setna ngasidi aigi kai ani se mood op lairadi kaidawre hairai. Raees na amuk. Set aina nangi nakhada sahi kaya ama thabak tawrae. Aduna aisu hojikti aigi tonganba karbar ama tawba pamle. Maduda setna kaigi karbar no aina noigi tolok hengatke. Aduga nungaina layu. Setna Sadiq ta mo onsenduna Raees ki wakhaldo hongdongna bahayu hairami. Maduda setna hairai. Aisu phana kanna honare adubu magi wakhalasi hongba leitre. Setu nokphet tawraga Raees pu magi manakta koksinduna phamalli. Raees su nokphet tawi. Setna nokphet tawraga hairai. Chawraklabani na karbar ka se naranai tawke haraklabani ne. Maduda Raees su nokphet tawraga adugi nati haina khumlai. Setna mu hairai. Phare adudi nang pot sing aduna karaidagi lauruba karaida thaba haibadudi khallabra. Raees na mu nahak lairingaida pot lokfam thampam amu aina karigi thiruni. Set ka phaminariba Ramnik na amu hairai. Nangdi sel kayam laire. Maduda setna Ramnik bhai nangna hairibadu karino. Magi sel sungchoi soidana leiramgani. Adu hangdrasu yaraba wafamni. Wafamdu tabada Raees ki sakpham adu khangan hanjilli. Setna Sadiq ta onsilaga hairai. Masi sel leiraba natro. Noina pamne posi lupa kayagino lakh mari ahum natraga lakh ani. Adubu karisu khumlakte. Setna Raees ta mo onsilaga nangna pamliba posi lupa kayagino. Raees tu lali tawraga lupa lakh amagini hairai. Magi wadu tabada setna phare adudi paisa do pirao aduga potu pukhro. Wa adu hairakpada Raees na set ki nakong mayada changsillaga seldi leite matam khitang ngaibiyu hairakpada setna nang lakh ama phau leitrabra hairai. Setna mayam tana pa mu hairai. Ma se sel leitre haine matam khara sangkini hairine. Setna hariba wadu karemnaraga hairibani. Setna Raees ta onsilaga mu hairai. Nangna aigidamak sahi kaya ama thabak tawbirakpani. Aduna nangonda aina numit humnigi matam piri. Numit humnigi manungda seldo piraga pot adum laukhiba yagani. Raees na khallubana matam sangna setkidamak thabak tawrakpaduda potu sel yaudana sotpa yagadra khanjarubani. Hojik Raees tu hawalaga chatke tawrakpada setna khamlaga hairai. Aina piriba matamdu pung humdrani thoini. Masigi manungda aina haibadu ngamdraba nang karimta phangloi. Se sisu pugo. Asi haraga setna magi khudang gari du Raees ta langsilai. Aduga mu hairai. Mekup asidagi gari gi kata do tik tik chatpa haurabani. Raees ka Sadiq ka du bike amada lai. Sadiq na hairai. Kaigino nang set ta hairuriba wa mayam do. Numit humni gi manungda aikhoi na sel du laitrabadi mana soidana aikhoi bu hat ke haraklani. Hojik bike adu thaurakpada Sadiq ka Raees ka du mechanic Kasim gi manakta yaurai. Aduga Kasim gi manakta lairiba car adu ubada Raees na car adu phajai hairami. Maduda Kasim na lakh ama pi pambra hairakpada Raees na magi di bike asi laire masina yarani khumlai. Kasim na amukta thauraga yengu plane ga sab manabani hairai. Maduda Raees na yarani hairaga bike adu amuk thauraga chatkhri. Moi ani na bike adu sum thaurakpada lalanna hameng puduna lakpaduda thengjinge tawri. Maduda lalanna sauna hairai. Noina hameng se hatoe sigi sel piba ngamdra. Sadiq na mu hameng se sokpok soktriye. Lalanna mu hameng du somladi lupa chawnga piba ngamgadra hairakpada Sadiq na lupa chawnga du di hameng du gi imung manung pulop laiba yarani hairai. Lanan amu hojik se itni aduna khungang dagi lupa chahum da lairakpa hameng du swaida natraga sahar da di lupa chawnga dagi na lising phawba yonba yadoi ni bhab taw. Raees tu bike ku thawna wakhala ma khalbadagi bike to mu hallaga thawraktuna Kasim gi nakta lai.
Kasimna yamna thuna amu halai karigino hanglai handakti Raeesna Kasimgi car adu amukta try tawrugi hairaga Sadiq moi ani car adu hameng yamna leiba mafam amada lai adudagi car aduga hameng mayam amak onaraga makhoi anina truck achauba amada hameng sing adu happy aduga truck adu thauba hawhalli Sadiq na hairai nangna hujik tawriba plan si karino bike ka car ga mu onare car ga mu hameng mayam siga onare Raeesna mu lalan na hakiba wadu karabo hujik se itni hameng amada lupa lising ne maduda Sadiq na Phatiyapurada kanana hameng amada lupa lising thibi doino maduda Raeesna khoina chatkadawriba se Phatiyapurada nate Mumbai dana chatkadabani hairai Sadiq wadu tabada ngai Raeesna makha mu tarai numit humni gi manungda set ki mafamda lupa lakh ama pigadabani aina tawribasi natana nang atopa plan ama laibro Sadiq tu wa makha taraktre hojik makhoi ani asum lakpana Mumbai gi sa kaklaga yonpham amada lai aduga mafamduda yonba yagadra hangbada nupa amana kanagi hameng singno hanglakpada Raeesna magi ni hairai maduda nupa aduna permission di lauraba hairakpada Raeesna madudi laurakti haina khumlai nupa adu sa kalammadagi lepaga Raeesda kadaidagino hanglai maduda Gujarat dagini hairakpada nupa aduna hameng singdu puraga khara thuna chatkhro hairai Sadiqna aikhoi su mafam sida dukan macha ama hangge maduda nupa aduna saugatlaga aina haribasi gyan tadra Raeesna amu bhai hujik se itni aduna aikhoi su mafam sida sel khara tanjage aduga nangsu madugi afaba mai soidana fangani nakaldagi nupa amana mu noina purakliba hameng singjiga punna halabadi maduna hen aikhoida yamna chawba mahai phanggadoribani Sadiqna Raeesda mafamsi aikhoigi natte chanaba tawsi hairai tanja adura nakaldagi nupa amana amu hey mamit mari pan manupa hairi se tadra mamit mari pan ba haiba wahidu tabadagi Raees tu saugalai maduragi nupa aduna wa makha muktarai mamit mari pan ba se manasu tanaba hearing aid su darkar tarene asumna karimna na sum tawrakpadagi Raees tu saugalai Sadiq makhoi ani ga mafam aduda leiramniba miyosing aduga kanna funari Raees ka Sadiq kana makhoi ba phuba yaba phure Raees tu masadu yam ka hena sokthari mana nupa amada kinna thinge tawringai ngasai makai phuna baduda yaudaba nupa amakak magi khongbu kharaga changlaktuna nongmaina em tawrai Raees na khonglai tuna nongmai adu mullaga nupa duda em tawraga hairai amuk hanna ingonda mitmari pan ba haiganu wahai si hairam laga Raees tu long na haithakre hawjikta nongmai em tawrakhiba nupa adugi mamingna Musa kawi mathangi sinamada amo Musa ga loinana Sadiq amadi Raees tu mayamgi asa thak yeli maduda Raees na hairai nangi miyosing aduna aikhoida hana horakpani aikhoidi mafam sida karbar tawba lakjabani Musa tu kari sukhumdana hawalaga sali aduga amuk lepaga hairai noina purakpa hameng sing adudi biryani loina semdokhre hojik noina kari wongadawri Raees kari sukhumde Musa na makha muk tarai hameng sing sidi nungsagi machinjangni karbar tawnaba nate masi khangjillu Raees na amu Musa bai karbada achauba macha haiba leite aduga karbar haiba sidagi hen aina thajaba amata leite masi aigi imana takpiramba waini Musa du kari sukhumde Raees na amu ai yamna mangkhre mangkhiba sing asi menkhanaba matam su leitre aduna yaraga di mangkhiba senpham sing asi puraga chachakhrage Musa na Raees pu kausilaga magi kai khraba anoktu senjimba loiriduna piraga hairai masi nangi anokni masi sijanarabadi nangna yum hankhiba matamda lambi su phajana uba ngamlani asi haraga Musa du chatke tawbada Raees na hairai Musa bhai yaragadi aikhoini yenaraga chage biryani plate amata di pibiro Musa du magi wadu da khangnok nolai mathang sinda Raees ka Sadiq ka train amada tongtuna lai Sadiq na hairai nang jaira set ki wadu amukta thamko nang hojik Kasim gi gari gi sel du kadai da gi laurabbi gani Raees tu kari sukhumde tanja aduna nakanda famliba nupa aduna makhoida munna yengi maduda Sadiq na hairai kaino nangna munna yenglibdo aikhoi si sima dharma gi mi hoina ururabo Raees tu biryani chari maduda Sadiq na monsilaga nangdi kyan tana biryani chari ne maduda Raees na mo biryani se lupa lakh amane pirise nangsu khara chaba yani mana sumna haribagi maramdi lupa lakh ama tanab honabada hameng mayam du mangkhraga biryani du khak phanglakpagini biryani asi lupa lakh ama pi haribasi moi ani gi wari du nakaldagi nupa du nokphet tawraga sum yengi Sadiq tu biryani du chari Raees na hairai nangdi phuna basu yamna yawba natte aduna khitang chaw
Mathangi numini Raees ka Sadiq ka araiba selgai tasen hohnari. Sadiq na hairai. Lupa lising ahumga samni humbudra manga khaksina kaidaudino. Si puraga ina Jairaj ta piru so haira. Natraga Kasim da gari gi paisani hairaga piru so hairibra. Tanja adu da ka du gi thong thilai haina hangdolubada nupa ama changlai changlani ba nupa adu ngasai train manungda makhoi ani da munna yenglakhiba nupa adu ni. Sadiq na thong adu hangdolaga hairai. Nang ai khoi gi tungda inarakli ba karigino. Nupa adun hairai Mumbai dagi Haji Bai na aibu na khoi gi karbar gi matang na wari sana ba tharakpani. Nupa adu Raees na manung da kausilli. Madudagi nupa adu na sel pik thana yawba suitcase ama puthorai. Madudagi Raees na sel adu karigino hangai. Adudagi nupa adu na musabu loisin khro hairai. Wa adu tabadu Raees na musabai ga maga karisu nungai na ba laite adu na ngamloi hairai. Aduga Sadiq na nakal dagi ai khoi di mi su hatte hairai. Raees na mu hairai. Karigumba mi amana hekta order tauraga wadu aina ingadab oiramlabadi aiha karbar taubagi wakhal su leiramloi. Aina karbar tauba pamlaklibasi mi ki makhada leiba pamdabagini hairai. Madura nupa aduna seldo mu insilaklaga hairai. Musana nangidamakta pirakpani. Sadiq na Raees ta onsilaga hojikta mana musa halo hairamaga amuksu mahakse musagi mini hairai. Nangbo kanano? Nupa aduna magi ming Nawab kawi musagi mini hairai. Raees na mo nang na sel se train manung da pirakpadi yadra. Madula Nawab na hoi yai adubu musana noisi puksil singi sengde test tauba pambagini. Sadiq na mo magi sel se lauganu jira set ka nakshina na ba hona bada mana thaliba siba yabagi lang asida thuganu magi se luon natte. Nawab na mo sel se atai karimta ki natte nangi hameng sing adugini. Tanja aduna mapandagi nupa amagi khonjel na Raees pu kaurai. Nawab na makha mu tarai. Musana karbar gi matangda nangonda lairiba wakhalon adubu yamna pamhobani. Kaigumba mi amabu musana hek yakhraba misakto kanamtana soon bangamloi. Asi haraga sel yawba suitcase to mu insilai. Hojik Nawab ka Raees ka khut soknarami. Aduga Nawab tu chanaba thokpa horakpada Sadiq na hairai. Kaigumba ikhoina musa hatpa tuda yaramlagadi kamdauba. Nawab na nongmai satolaga hairai. Aigi khut oise kaidanungda magi target soidri. Mana sumna haribagi maramdi musabu halu haibaduda yaramlagadi makhoi ani hatoklamgani haribani. Asi haramlaga Nawab tu thokre tanja tura nupa amagi khonjelda Raees pu namkau kaurakpaduda thongnawdagi yengthokli. Maduda nupa amana jera setna thaba matam adu yaure thabak tawru law hairai. Raees na mu chatlo aduga Jairaj ta hairuso ai mana hairi khai tawbadu tawraroi aikhoi ki matam haurabani. Mathang sinda Raees ka Sadiq ka mama gi mangphamda laktuna khu khuda kullaga Raees na hairai. Ima aisu karbar haugadawre. Ishwarna sanbirabadi ai sel yam tanba ngamgani. Nahangna aingonda afaba bor pinabiyu. Hojik Raees ka Sadiq kadu moi anidi truck amada phamduna lai aduga Raees na hairai. Aikhoina Jairaj setagi pot adu lauraga Fatehpura da yongadabani. Hojik makhoi ani su karbar du phajana tawba haure. Siki matung isai ama saktuna isai aduda Raees ka Sadiq ka karbar mai paktuna sel yam tanba aduga school da makhoinat mateng pangba du su ulli. Sigi matung Fatehpura dagi kilometer chani ka kunthra manga lapa mafam amada party tawbadu ulai. Party tawringai ACP Majmudar changlaktuna hairai. Hujik mafam sigi oinadi party asi loire. Aduga makha na amo Gandhinagar police station da soidana party makha chathagani. Nakhoina chatpa nungaina bani haiduna gari su thorang tawre mapanda gari khamtuna leire amaga innaganu nupi sing hana mang tharaka chatlu. Hojik Majmudar du CM gi laifam da lai. CM gi nakal da famliba cabinet minister aduna mafam sida lakpada yamna kuiriba karigino hanglai. Majmudar na Bobby breakfast pijana ba hona bada thenglakpani haina khumlai. Maduda CM na mahak thatok ko amu hairai. Aduda Majmudar na kamdau ma bu thadok toino mati inakta gi su hendo u yati hairai. Aduda gi CM na nang ngangni ba sikka na gi wano hairai. Majmudar na ma gi hui gi wari ni hairai. Aduda gi CM na aina hariba sidi nangi Bobby gi wana te Hasmukh Bhai amadi magi kangbu gi wani. CM gi waduda Majmudar na amo sir Sega kolonga du amukta pibirau. Adudagi cabinet minister aduna sega kolonga pirakpadu lauraga Majmudar na CM da pisilaga hairai. Sar na hainingni ba wado sida loina ibirau. Adu oirabadi aina moibu soidana thadokke.
Majmudar si cheda iba order natrabadi chin haiba order si lau haiba yadaba mini amaromda mana asumna tawribagi maramdi kona case tawraklabasu si aduna proof oigadawribani magi waduda CM na ngakna hairai kaino nangna hairibasi nakaldagi cabinet minister duna amu masi order ni Majmudar makhoibu thadokho Majmudar na amu sir aigi ming Jedip Ambalan Majmudar kaujai aduga Ambalan haribasina aigi laikhidraba ipani magi thawaina laklaga hasmubai amadi magi kangbu thadokho hairabasu aibasi yauduna aina thadokloi sir order adu sida ibirau CM du saramna hairai phare aibado nangna soidana fangani madudi nangi transfer tawbagi order oina yare nang mafam sidagi thokro Majmudar du karisu hairamdana amuk thokre madudagi CM na cabinet minister du onsilaga hairai masi Fatehpura da transfer thakro maduda dama gyan tarakchani mathangi sinda Raees Sadiq amadi atopa mioi kharaga cricket sanari Raees na ball adu kanna kalakpada Aasiya gi yumda pasin khirami maduda Raees na Sadiq da ball adu lokthoklu so harakpada Sadiq na nangi sibo soidrabro hairai aduda Raees na aina phubani na aina dum lokthok jaruragi hairai Raees na tawribadu thawaina ball loba saraga Aasiya ga unaba yanabani Raees tu Aasiya hagi thongjin du da lepi Raees na thong adu thinbada mama oina thorai Raees harauramba mai thong du khangan hanjelli Aasiya gi mama du mai thong du iha haraudana bol haina masin du solai mana adumna hana bol haraklibadu mamangda su asumna toina tawbagi khanglibani Aasiya gi mama na matungdi bol adu amuk changhandana ba honau hairai aduda Raees na Sadiq na bol ase 6 adum kallaga aingonda lawlu sona hekta thajila ini hairai Sadiq na somdagi amu mana bol du thomba natte haina chinda soli Raees tu stair kadabi Aasiya bu leibra haina kuyeng yengbaduda mama changlakla stair di somda leire hairai mana mathak karakpada Aasiya du magi kada isai ama tharaga dance tawduna leirami makhoi ani nungsi waring hak sanarami Mathangi sinda Fatehpura police station da mu ulai Majmudar su magi phampham du da phamlaga leiri masina takwadi mamangda mabu transfer thani haikibadu tharak lamle Majmudar na Devji bu kaushilami masida Devji hariba inspector asi mamangi partner Raees na gari nungsit ka muhaina lusamda pakhiba police aduni Majmudar na Devji da soda gumba ice gumba atopa chanaba khara silau hairai aduda Devji na hoi sar hairai Majmudar du khara amuk chatpa hauraga Devji bu kausinduna mu hairai hojiki do yarani adu sinbada nangoda awaba ama oirani maduda Devji na mu sir ai soidana ngamgani apamba du hairau beer vodka rum whiskey apamba du hekta hayu magi wadu tabada Majmudar na mu karambagino nang haribase Jairaski Ramniki Uswala aduga kari ano upanupadu Devji na Raees hairai aduda Majmudar na mu Raees haibani asi harga Majmudar du Devji da CM pisilaga hairai se sida isilu maduda Devji na sarkari idoino hairai aduda Majmudar na nangi resignation letter adu iu magi waduda Devji du ngakna yengi Majmudar na makha amuk tarai yu sing adugi laifam adu hairau natraga nangi resignation letter ani sigi marakta apamba makhallu Devji na mu sir ai soikre hairai mana soikre haribasina hujik waida Majmudar da karamba yu pami hairubadugi Majmudar na yu gi location hanglakli boy khanduna soigre hairakli Majmudar na mu yu bottle amana kashu kanaro aingonda truck ama piyu mathangi sinda Devji yauna Majmudar ga atopa police kharaga truck mayam ama check tawbada Jaira set ki yu purakpa truck adu pharami madudagi Devji na Majmudar da sargi yu truck tu ready da leire harakpada Majmudar na media singsu kaukro haikre asumna Majmudar na roller thousand duna yamlaba yu sing adu manghallami somda Jaira set tu sawbana mai haure magi makhada thabak tawriba sing aduda yu sing adu manghalibadu kanana no yengu hairami Majmudar na yu manghanbagi paudu khabar da yarakpadu Raees na su thengnarami Sadiq na kerong kapna Raees ta hairai handang na Jairas ki pot phakre mathang na akhoi gi tarakloi hainingai leite aduna masi tarai lawganu
Tanjaduna police ama laktuna Majmudarna Raees bu unaba pami haira'i. Mathang sinda Raees ka Majmudar ga police station da unarami. Raees na khabar da yawba Majmudar gi photo du yenglaga haira'i. Photo ga nanggi asengba saksiga di yamna khetnai ne. Majmudar na amu aise mayamna photogenic oi haibani. Aduna su oiramgani. Ado sida phariba pot asi kanagino khangba natro. Maduda Raees na khangdi haina khumnai. Raees ki du khangna khangsinadaba saribani. Majmudar na amu nangbo magi da hana thabak tawramdai ne. Raees na hoi hana tawrami adubu hujikti tokle. Majmudar na amu adudi hujikti nang kari honari. Adudagi Raees na karbar tawri haina khumnai. Majmudar na amu nangna karbar ni haina khanjariba thabak to asengbadi crime ni. Tanjaduda call tawrakpaduda kwari adu marak thatkhre. Aduga cha pusilagliba nupa aduda cha glass amana tangkhai ani tho hairai. Tawrakliba call adu Devji gi oirami. Mana Raees ki pojawba truck tu Kaloldagi lakle haibagi pau phangi haina Majmudar da phone tawraktuna khangalakpani. Aduga mahangna truck adugi number dusu hairaklammi. Phone adu thamlaba matung Majmudar na hairai. Se police station gi cha si payu. Aduga aiwa amaga haige. Nangna tawriba karbar adu yam thuna toknaba taw. Natrabadi aina nangi thabakta ayetpa pirakani. Sumi henjalaklabadi nang hingba phaw wasilakani. Raees na amu Gujarat sidadi aigi karbar asi pak sankre. Nang na aibu masidagi loina thingjinba ngamgadrane. Majmudar na amu oirakliba mong sidadi nangsu yamna thuna awaphamda soidana tagani simadi khangjillu. Raees tu mangang nomi madudagi Majmudar na chatkhiba yani hairai. Raees tu chatke haiduna haugalai. Aduga cha glass tangkhai sigidamakti thagachari hairai. Mathang sinda Raees na cup khara pairaga mayam da hairai. Aikhoi gi truck ti ngasi laklaroi. Adubu pot sing adudi soidana ngasi yaurakani. Sadiq na amu truck laktana pot tu kamai lakadoino. Raees na cup adu thangjillaga sida lakadabani hairai. Maduda Sadiq na ngaklaga cup sida lakadaba. Raees na makha mutarai. Yengo cha yawba patra asina truck tu ne khallo. Aduga cup sing asina gari macha singni khallo. Aikhoi gi truck tu highway da lakani. Aduga resul ga loina na gari mari mafamdu da chatkani. Aduga aikhoi gi pot sing adu gari mari adu da purakani. Aduga pot sing adu tongan ba lambi da chatlaga city gi tongan ba mafam sing da chaithokani. Adudagi Majmudar na khaurang na aikhoi gi truck to adum ngaijerani. Asumna Raees na haiba plan adumak tawkhre. Somda Majmudar gi team na truck adu thatlaga hangdokluba matamdadi cha tangkhai tamang yawba glass ama oina maning duda haptuna thanamle. Madu ubada Majmudar du nokfet tawi. Haibadi thanamliba glass mawong adu Raees na tawba soidana oigani khangbagini. Mamangda Raees da mana cha glass tangkhai ama khak hairaga pithakkibadugi laman khumlamlibani. Mathangi sinda Aasiya du lambi da lakpada nupa kharana laknarakpadu Raees na urami. Aasiya du nupa sing adu da sauna khupangna tharakani hairamlaga doctor gi manakta mapagi lo khubagi hidak lawba lai. Tanja du Raees du nupa sing adu gi manakta sauna sanglakpagi mawong ullaga somda doctor gi nakta Aasiya na lairibadu da Raees sanglakpadu ulai. Raees na sanglakpaga mit nungaiti hairai. Maduda doctor aduna rules ka kaurabra hairakpada Raees na masu yauna yengbiyu hairai. Maduda doctor aduna yade mapanda leiruso ngahak leiraga kausilaki hairai. Masida doctor oiribasi film haurakpada Raees ki mami jingbikhiba doctor aduni. Asumna Raees tu mapanda thorai. Doctor aduna Aasiya da hidak ibasi du pirai. Aduga hairai. Nangna thokibada masigi angaupase changla o hairamu. Aasiya na thorakpada Raees tu kaida noma yengduna lei. Aasiya na nangi turn yaure hairai. Maduda Raees na changsillaga soidrabra hairai. Aduda Aasiya na aina haribasidi doctor na haiwana hairakpaduni hairai. Raees tu manung changge tawbaga Aasiya na angauba hairai. Asumna Raees tu doctor adugi manakta changkhre. Aasiya na yumda hangi haiduna thorakpada ngasagi mangonda lakna rakhiba nupa sing adu phamulepu tawduna leiramle. Atu ubada Aasiya du nui. Phamulepu tawhalibadudi Raees na tawhalibani. Raees tu mamita hita hamna
thong adudagi Aasiya da amu yenglakuna misi khasilai Aasiya su nophet tawramlaga chatkre mathangi sinda bor ama yauna Devji na miyoi khara phaduna purai miyoi sing adu ubada Majmudar na makhoi sing asidi kana kana no hanglai maduda Devji na hairai makhoi si apikpa criminal sing ni moigi jail da laibagi matam yaudana thadoraklaba kangbu ni makhoi se aikhoi gi aronba paw puthok pusinda kanagani madudagi Majmudar na amu bor sina kadai dagi no hairakpada bor aduna amu sir aise luhongkhamdagi man phabirakpani Devji na amu sir mahak se Raees na lairiba jaga adudagini Majmudar na atopa sing adu chalhan khro aduga bor adu dimagi nakta thajila u hairai maduda bor aduna Majmudar da mahak karisu taukhidi hanjin hanjin hairai Majmudar na Raees khangbra amu hangai aduda bor aduna ai karimta khangde sar hairai Majmudar na Raees na karbar adu kamaina chathai amu hanglai bor aduna amu sir ai karisu khangde aina khangniba haibabu ai ngasi lhongani sitani khangniba sir kadina aibu ngaiduna leiramlani aina matam chana chatrabadi atopa luhongpham amada amuk chatkragani Majmudar na amu nangna mafam duda leiraga kamaina karimta khangde haribano Devji da mo silaga Devji masi magi jail dagi tholakpa matam yaudana thadokpagi order adu cancel taw adu tabada bor aduna sir aibu jail da amu hana thambiganu aigi punsi se pakhang oina asum loikhiba tare aibu amukta di luhong hanbiyu Majmudar na amu nang luhong badu mapung phaba pami natra bor aduna hoi pami hairakpada Majmudar na hairai adumaina pamlabadi fare Raees ki posing du kadai da loli thirakadabani si yaya de hayu maduda bor adu su yarami wafam adu yanarba tungda bor adu Majmudar na thadokre mathangi sinda jaira setu Raees ki nakta lai set na hairai aikhoi gi karbar se Majmudar gi khutta gi kannaba punna tawminasi Raees na hoi ai yare adu oiba taradi nangi team adu gi chairman du aina oiba tabani asi hairaga Raees tu telanga wangna paikhatli setna karemna na Raees ta hairai telanga du wangna painu wangna pairabadi mina kakthakini Raees na mo telanga si mina kakhini pakhatlabadi aina telanga pairam dabasu yai moi ani na ngangnari badu telanga da praman tawnabagi wani asengbadi setna harakli badu magi napal du gwangmalle soidana napal du tiekani hairibani Raees tu yam usitana telanga du wangna thagali Jairaj ka lakminaba nupa amana mo Jairaj nangi damak tawkhibadu kawrabra aduda Raees na hoi ai kawde mana aingonda numit humni gi matam pikhibani aduna aina chairman oiba yai natraga yade haibadu khananaba aina sumangonda ta ahungi matam piri setu chatpa hobaga Raees na ngai ko hairaga mamangda mana Raees ta tawkhiba adugum khudang gari du Raees na langsillaga hujiktagi matam si tik tik chatpa haurabani hairai setu khoidau thetpana di luirabani adugo upai leita sauning na chatkre Raees tu mi amagi telanga kakpaduda yam haraurami adubu mana kakliba telanga adudi Aasiya gi oirami Aasiya du yamna saurami matang sida isai ama saki aduga isai adu loirakpada Raees ka Aasiya ga luhongbadu ulai mathang sinda ngasagi bor aduna Majmudar da call tawraklami aduga hairai sir hayeng si Raees ki pot mayam ama yauraklani aduda laklaga pharabadi maha pumloi loirani mathangi numitni Majmudar na lusingba team amana truck sing na lakadaba lambi sing adu senari Devji na hairai sir Gujarat ki sangpham pumba section na ngak senduna thamkhre handakti ma kaisu litpa ngammaroi Majmudar na amu Raees ki truck tu hek thengnadri phawba kanamta mana lairiba mafam adu thadokpa yaroi madudata madugi huido soidana thorakani mafam duda lairiba police amana lona amu Majmudar hoina Gujarat pumba kanna section na ngak senkhre aduna pot adu purakpa yararoi haina paw piraklami wafam du Raees ta Sadiq na tamlami Raees na lambi kharagi maming palladuna hariba mafam sing adudadi chatpa yagadra hairakpada Sadiq na chance amata laitre aikhoi ising da lupaga manarabani hairai aduga Sadiq na truck sing adu amu hallaga thaukhina ba hairammi Raees na Sadiq pu khamtuna hairai Sadiq aikhoi karisu luploi aikhoi iroiraga chatkadabani mathangi senda
Majmudar hoina kumna senariba thong adugi makhada cheliba turel aduda hi khara sijanaduna Raees ki potsing adu puraklammi. Thong mathakla tawriba phibamsing adu lamna ubaduda makhoi ani onsinaduna noi. Ngasai Raees na iroiraga chatkadabani haikhibadu potsing adu ising lambida punaba haiba oiramle. Hojik Raees tu damla set ka unarami aduga hairai. Damla set na isingi sarukti mana panbani haina aina mamangda takhibadu ngasidi taseng na chumle. Damla na mu Raees ta hairai. Aina sunangi maramda yam takhre. Nanga punna thabak tawinaba haibase taseng na aisu yamna nungai. Asi hairaga moi anidu lengon nei. Somda mu Zaira setu matha yamna sare. Nupa amana hairai. Hojik Raees ka damla ga punna thabak tawinnakhre. Aduna aikhoigi karbar ase hinge hairabadi Raees ki mathakta karino khara tawba chumgani. Zaira sena hairai. Hayengsi muharamni maduda ma soidana lakani. Mathangi sinda Raees tu Sadiq ka loinana dharmagi oiba thauram ama yawba lagli. Maduda mabu hatkadabagi yumthaktagi nongmaina em tawbadu Raees na ukhre. Raees tu khudak tuda mafam adudagi mangkhre. Nongmai em tawriba nupa aduna thibadasu ukhidre. Hojik Raees tu amuk sen panba thang ama paiduna nongmai em tamliba nupa aduda langlakpada makhutta palami. Nupa adu kanna sen khirami. Raees nupa adu bu kanna tanarai. Nupa adu Raees na phangladuna makhoi ani kanna phunarami. Nupa aduna Raees pu mathabakta kawrakpada thongnawdagi paithorai. Aduga Raees tu thauri amada yalami. Nupa aduna thang langlaktuna thauri adu kakthali. Raees tu thauri duda yalaga thongnaw ama thugairaga songsinkhe tawbada natai chahawdadana yumthakta amuk tarai. Hojiki nupa aduna chenkhiba maikai aduda Raees su panthapa tawdana amuk tanarai. Nupa adu truck amada tongkhre. Raees su yumthakta chenduna truck aduda chongtharai. Aduga nupa adugi thabakta kanna kawrai. Mana nupa adu phuraga kawtharakpada truck ki maning thangba adu phakaiduna paithorai. Aduga nupa adu Raees ki kambuna pukhre. Mathangi numini Majmudar du Raees hoina kerom sanaduna leiriba mafamduda changlaklaga nupa amabu hawgan hallaga magi nongmaidu nakalda thamlaga masu phamtharai. Aduga hairai. Salim kauba shooter ama noi khangbra. Maduda Raees tu khangdi haibagu mangak tu hairai. Majmudar na amu maha ngarang hatlamle. Shida Salim shooter haibasi ngarang Raees bu hanaba khonakhiba nupa aduni. Majmudar na kero marudu mathang komda changhallaga Raees ki miwai oiriba Kalupur amadi Tofik tali phagi bagi wadu hairai. Aduga kero maru angangbadu komda thadaraga Raees ta hairai. Masina nangni. Aduga atopa maru ama amu komda thadaraga masina nangbu ngak sheliba Sadiq ni hairai. Majmudar na amu makha tarai. Hojik nangi game loirabani. Nahak mi hatpagi case ta jail da soidana changlagani. Aduga madugi pramana dudi aina upai ama natrak ama tawduna thigani. Asumna Majmudar do Devji da makhoibu phana bhairamlaga hawgalaga chatkre. Somda amu Nawabna Musada Raees tu mi hatpagi case ta phakhibagi pawdu phone da haraklammi. Maduda Musana karamba mi halubaino hangbada Nawabna Salim Sutar halubaini hairai. Musana amu Nawabta Rajadu manakta leibra hangbada lei haina khumlai. Mathangi sinda Majmudar du commissioner na kaurammi aduga Raees pu thadoko hairai. Maduda Majmudar na karigino hairali. Commissioner na sida leiriba mi sina Salim Sutar du hatpani haina masana maral yajare. Majmudar na mu adu kari tawrage. Commissioner na masana surrender tawrabani na mahakse oina phajillo. Majmudar na kolom lokthokke tawrokpada Commissioner adu na marak thallaga yare cheda loina iduna leirabani mahaksi pharo. Majmudar si order khudingmak cheda idrabadi yade khangbana Commissioner na hana iduna thanambani. Mathangi sinda Raees tu Aasiya ga wari sari. Aasiya na karigumba khara ta haige hairai. Maduda Raees na hairau harakpada Aasiya na nangi babada nahak kari haina kaulai hairai. Maduda Raees na mu baba kawi adu kari tawrage. Aasiya tu mama isuk thai. Raees na mu kaidaurage nangna babagi wa yamna hangnisi hairai. Aasiya tu hawgatlaga thokre. Raees tu Aasiya tu saukhre khangduna
Mana thongliba ensang du chamas amada khitang hapaga thorai aduga yare se haraga Aasiya da inbirai. Aasiya na mo kanagumbana nangonda baba kaurabadi nang kari phawgani. Raees na saura Aasiya aingonda bu kanana baba kaubidoino. Raees tu wafam du haidoluraga gyan lai. Aasiya gi punungda soidana makhoi anigi nungsiraba macha yaure haibadu Raees tu wakhal laklammi. Madudagi Raees na Aasiya bu konduna nungsina thangatlammi. Asumna kanna harawringai tanjaduda phone ama laki laliba phone adu Musa gi oirammi. Musa na hairai Raees ai Musa ni Jaira setna nangbu hanaba mi adom niekpani hojik magi leifam ai haike asi hainaraga phone adu thamnai mathangi sinda party achowa ma siliba mafamduda Raees su lai party aduda Sunny Leon dance tawriba aduda Raees su changsinduna dance adu yausillammi ma lakpa ubaduda Jaira setna mabu mathakta kokhalaklammi Raees na Sunny Leon gi samda phariba hair stick adu lautholaga paikhre Raees na mathakta ka khalakpada ihan hana nongmai pairaga leramniba nupa adubu ngasai gi hair stick aduna thinduna hatkhre aduga mana pairiba nongmai adu tawraga makhoi atai khrasu hatkhre Raees na nongmai kamna sum halaga changlakpada set ki manak yaurai aduga maga laiminaraniba sofa da phamliba nupa ani dusu Raees na nongmai na kaptuna hatkhre hojikti set maton ta ngai haure set tu wangang da luktharaga laikhre Raees tu set ta yenglaga mabu piklingai da ihan hana UP raga deliver tawba thakhiba mikup adu ningsinglaktuna mamitagi mapi tarai aduga mana pairakliba nongmai aduna set ta hanjin kaplammi hojik set tu su mafam asida sire Raees tu masadu itei raga thorai ngihaki manungda mafamduda police lakpagi makhol tarai aduga mathangi sinda amu Majmudar ga commissioner ga channa wari sari Majmudar na hairai sir masi organized crime gi ahobani kaigumba Raees si ekoina thinghaudaba taradi Gujarat pumbase mana loina loisin khidau male commissioner na mu nangna koliba jaga asida thaudo asi thokla phau nangna aingonda sum taktana leiduribra sidabu aina kaigi nangbu transfer tawroidabagi maram leibro aduga kari maramgi transfer tawdoino haibase nasana maram khangna sieda irakadabani Majmudar na mu noina aibu mafam amada hekta transfer thakibadi yai adubu aina Raees budi kaidangungda lemna tharoi wahai sisu sir sieda ibada hapiba yagani mathangi sinda Raees tu mamai samthoklingai da Aasiya changlai Raees na ai crime ama tawrure Aasiya na Raees ki mamai asopadu mana yaliba phi aduna napthokpirai hojik mathangi sinda ulakliba si chahi amagi matungni aduga ulakliba mafam asina Gujarat ki kus hariba mafam adudani truck khra thauba ulai aduga Majmudar gi khonjel na background da hairai aibu Phatepura dagi transfer tawraba matung Raees ki karbardu kanamtana thingba ngamlamde yu purakpagi police na phaba haibadu masul laikhidre maramdi Raees na police ta tha khudingi yu pik thanna yawba truck amamam khudol oina pi aduga yu singsu bulldozer na thugairam mahut camera mangda haipe ulaga tokle police government amata oikhre asi hairaga Sadiq na siang gi manakta sel thilakpadu amu ullaba tungda pasabai gi manakta mi kharana sel thilakpadu amu ulai background gi khonjel adu amu makha tarai mayam sigi marakta sel khara hena lauba nupa ama lei maha adudi opposition gi leader Raees ki hai singba amadi sel gi matengna hirang khuding mana loina ngamlammi mathangi sinda Raees ka nupi singa meeting tawri adura nupi amana hairai Raees housing mill asida thokliba problem se nangsu khanglamgani matam amada hekta mill asi lon khiba yana lairi nupi amana amu yum salaina ba hona bada nupi singsu thabak suba tangai phade ai khoibu mateng pangbiyu phi tunaba machine leiraga ai khoisu sel talhanbiyu bank na su loan loba pide tanjadu da postman ama laktuna sithi pibadu Raees na munna yenglaga wakhan ama khallaga hairai noi bag sabadi haigadra aduda nupi amana adudi kaisu leiba thabak natte hairai Raees na amu fare adudi phi tunaba machine du aina pirani nakhoi bag lising tara syama u aduda nupi amana adu yamba bag adudi kaidaunabano Aasiya gi grocery gi pot chai leigi haribra
नुपीदुगी वादुदा रेस अमदी अतोपा नुपीसिंगदु पुलम नुई रेसना अमु पोस्टमैन हरी न तौरीबा सुमाइना आइसु तौगे तौबनी आइना तौदोइसे होम डिलीवरी नि मथंगी सिंदा रेसना लैंडलाइन फोन मयाम अमा लैरकपदुदा एशियाना असुक यामबसी कैदौनबनो नंगी करबारदु तोलगा फोन की दुकान ओइना हांगदोरबरा रेसना नत्ते नत्ते सी नंगी ngaktani aduga hojikti nangna matam pumbada aina phone du adum mathau chilalaga thamle haibagi complaint du su tauba yararoi Aasiya du man hairibadu thajaramde Raeesna phone mayam ama puraklibadu yugi karbar adu phone da tauduna yum da deliver tauba chatnabagini sigi matung makhoi ani wari saraga isai ama saklaga makhoi ani gi macha yawbadu su ulai aduga magi macha adu Raeesna phaijan kaurami mathangi silda ramlana Majmudar gi nakta athum ha puduna changlai maduda Majmudar na hairai ramlan karigino nangna aigi asuk yam wabiribasibo nangbo soti ga pambro maduda ramlana adui nate sir angang do nupane maduda Majmudar na maming di kai kaure harakpada ramlana phaijan kawi hairai Majmudar na amu kaino hindu satpa mapa amagi masabu phaijan kawi se kamai taurino ramlana amu sir aigi nate Raees to hojikti mapa oire mana baton ase tharakpani wadu tapada Majmudar do sakpham hanjalli aduga baton adu yenglaga hairai maha angang amagi mapa oibani adubu maha Gujarat pumbagi mapa dinate asumna mangonda reply pi kho ramlandu acha athaktu puduna thoke tawbada Majmudar na piramu acha potu magi khwaidagi pamjabini hairai mathangi sinda Raees ka Sadiq ka wari sa saduna lakpada mi sibagi kapna launabadu urammi makhoi ani mafam aduda jangsilai Raees tu ahal amagi manakta changlaktuna mi du kamaina laitabano hairai maduda ahal aduna mi gi sendolna maram oiraga mahak mathanda sijabani mil su thong lon khre mil mapuduna thabak surbagi sel su pibi yu yadabagi tauribani masida tauribasi mil adu salaiba lepe haiduna mil ki mapu aduna thabak suba mayam gi sel du matpi bani Raees na siriba nupa adugi nupi gi manakta changduna nungaitabadu themjin birami mathangi sinda gari khampham amada car mayam ama khamniba mafam aduda screen na chaubada Amitabh Bachchan na kumba film ama kapli film adu milgi mapu bimani shet amadi magi nupi ka car manungdagi yengli kabliba film adugi matang adu su thabak suba mi khara sikhibagi thabaki mapu aduda chaibagi matangni tanjadura Sadiq changlaktuna bimani shet kaurai aduda bimani na karino hairai Sadiq na nangi thabak subiba miyamduna nangi damak jahi kaya thabak subirakpani aduga moigi phamkam thokpa hak sel adudi nangna pifam thoi bimani na hakki damak makhoi kota chachani nang sida kaigi laino Sadiq na migi sel mayam sokjil lubana makhoi sing adudi sendolna maram oiraga masa matomda siba phaw yaure adugi phibam duda kota wakanna ba sel di kada digi lauruni bimani na usitana hairai aina moida siodi haikibro tanja aduda bimani gi nupina phamlamba nakal da Raees ka khalakduna hairai nang munna amukta khallu bimani du masadu pakhalap tauna hairai aina moigi sel du di sungpi piroi nangna ifamdagi karigumba khara lauraga hankro Raees tu Sadiq ta hafe jenglaga gari adudagi thoraklaga bimani bu khongpangna kawi aduga amok chingthoraklaga phuna hairai film asi loidringaida thabak suba mioi sing adugi sel du pithokadabani natrabadi nangi punsi loigani mathangi numini mil da thabak tawramba mayam ama laktuna phaijan gi hipnaba nauksum ama thilai aduga ngasai worker ama siba numita Raees ka wari sakhiba ahal aduna hairai masi worker mayamna phaijan gi damak pirakpani tanjadu Raees su thorai maduda Aasiya na phajadra hairai Raees su phajai haina khumlai aduga Raees na mu mayamna tawbiriba sibu karino hairai maduda ahal aduna masi khudol natte isanupa masidi aikhoina nangonda piba burni nakaldagi milwakar halamana mu nangna aikhoigi senpham adu amuk phangbada mateng pangbiduna aikhoi gi yumsingbu nangna kanbire masi aikhoina phaijan gi damak tawjaba ngamjabaduni masidagi aikhoina khangle ngasagi mil mapu aduna sinmi sing adugi sel du pithorakle Raees na ahal adubu konsin birami mathangi sinda truck ama gari amana jingkhatlaga soroki mataida thamli tanja aduda Majmudar su yausilai Majmudar na hairai karigi gari asi crime tholiba mafam adudagi puthoroklibana maduda police amana sir gari asi highway da leirambana maram moiraga puthoktrabadi traffic jam thokani haiduna lothokpani Majmudar na truck tu kadai da chatke tawrambano hanglakpada Fatehpura chatke tawrambani haina khumlai
adudagi Mahmudarna truck aduda karimta yauraktara hairei police adu makha taba paukhum piraktre gari manaktuda taduna laremba yu likli akaiba kharadu Mahmudarna khongna kauthoi aduga hairei truck tubu yu puraga lakpa natro adubu police adu karisu khumlakte Mahmudar do police adu gi manakta mukchaksinlaklaga hairei potu kanagino aduda police aduna damla setkini haina khumlai Mahmudarna amu sumba karbar sida yawge khonaganu police ama oibagi na thaudo fajana taw Mahmudar do magi driver da damla du phana ba tawsi haraga gari du thauhallaga chatkhre mathangi senda Mahmudarna police station da famningai da police ama changlaktuna damla setu laktre hairakpada Mahmudarna karigino hairakpada mahak phatepura dagi lapna laiki hairai Mahmudar do ngahak tumin leiraga mamangda Raees na machanupa phangle haina pirakhiba baton adu urai adudagi police ado chatkhiba yarani hairai Mahmudar do baton adu hangdoktuna yengi mathangi senda Raees na party achouba ma sillammi maduda damla se chu laklammi aduga CM su mafam aduda party yawba lai CM na Raees ta hasmukbai bu masak taklammi mahangna government gi construction gi thabak sing loina paibani su hairai hoji amuk CM ga opposition leader oriba pasabai ga yu thakna wari shari CM na hairai nangna sidana yu thai aduga parliament dana yu thingchi Gujarat kansi haina kanna lauri pasma bhaina amu sir aina tawriba du kashu lemna mangloi masisu politics ki lalong amani CM na amu aisu nangna tawriba politics tu khangida ado fare pot su kuitre opposition da leiba toklo aduga aiga punna chaminasi pasma bai du noklaga CM sahe bhairai nakal amada hasmuk bai ga Raees ka wari shari hasmuk bai na hairai CM na mani nagar manakta lam ama leirabani mana mafam du da building sing saganaba contract su aingonda pibire adubu problem oribase lam khopsinba mayam asi senabasini tanja adura CM su changai hasmuk bai na makha amuk tarai aduna sir nang miyo singado tanthoknaba nangi company gi mateng pami masi matang nangna tawbiba yagadra Raees na CM gi apamba oiradi ai soidena tawjage tawbadabu lamdu 30% di ai gi oibatai CM du noklaga yare hairaklammi somda amuk mamangda bor oikhiba nupa aduna Mahmudar da call tawduna hairai sir na haibatu sumle damla du Raees ka loina lei CM ga pasma bai ga su sida lei sir na mafam do thadokrabasu Raees pudi adum ningsingli Mahmudar na Raees ka aiga gi marakta mayang ga manadaba mari ama lei aduna maga aiga di punna leiminaba yaroi mana aise mangondagi lapthok handanaba thabakti yamna tawri mathangi numini Mahmudar du magi team ga loinana damla gi manakta lai police lakpaduda magi makhada thabak tawba mi sing adu question cheli aduga nupa amana damla gi manakta police lai haiduna pautambadagi damla do hek hawatpaga Mahmudar na nongmaina namlaga hairai Prohibition Act Section 66 amadi 67 gi matung inna nang jail da sahi tara leiba tabani hojik damla yauna atopa miyoi sing adu pulap phaduna purakle aduga Mahmudar na hairai bagat yu sing asi phajilu aduga hithangpham se thingjilu Raees ki punsi lambi oiriba line sing asi mafam sidagi thadat kadabani somda Raees to CM gi nakta lai Raees na hairai sir Mahmudar se yamna chawkhataba mafam amada transfer thako mana aise tattana matha sahale Raees na Mahmudar du transfer tawdrabadi mada natana pulapta yamna yelaklani haibadagi mahakpu police control room da oina thamnaba order tawrammi Mahmudar du huji police control room da lai aduga magi khonjel na background hairai moina khalli basina aisi mafam sida thamlabadi karimta thabak tawba ngamloi haibasini adubu moina tawribadugi ona tainabada aingonda hena pangal hapire Mahmudar du phone tapping room thariba aduda munna yenglammi hojik tapping room du sengdoklammi aduga Raees ki home delivery tawbagi phone number mayam adu leire harakpada Mahmudar na number sing adu loina tap taw hairammi hojik Raees na phone season aduna home deliver tawbagi wari sing adu Mahmudar na loina tarammi Mahmudar gi khonjel na background da mu hairai Raees masana aise pamdrabasu manakta di asum naksin halle mafam sidagi aina magi heart ta chongba mihul phau loina tare mathangi sinda hasmuk bai ga Raees ka wari shari hasmuk bai na lamgi me badu yenglaga hairai acre sani amadi nangi mingda palabani nangna yam chawna mafam sida invest tawba yarani hojiki nangna khanjaba yum mayam kungna saduna our world haiba project adu mangphawna ragani aduga Raees bai hojik si sema saba hobagi matam su sab charabani Raees na ju saba horo hai kre
Hasmubaidu Sachibaga Sadiq Nasangsilakuna Harai. Nang Pasabaina Hairiba washing adu Tarabra. Maduda Raees na Tare Harai. Sadiq Namu. Mana you think never really Mataugadori. Raees na. Madugi Huido Ngaur Bazalo, Mangonda Kolto, I Panabasinge. Sadiq na Pasabai the Kolto Raga Raees the Pona to Pira E. Makoi Anina Sana di Wari do Som da Masmudar na tipping to Duna Taribani. Raees na Harai. Pasavai, nang na you think never really Matsani Hadisibo Kamaito Bano. Pasavai na Amo. Hojik se bot naksilae, aduna you think Bahai Basina, agenda Oiraga Aina bot Kaga Doribani. Raees na Amo. Fasa, nang na Suhena Kangangani, Nangi really aduna Aigi Karbar Asita Kayam Solakani Haibado. Aduna Sina Taba Atopa Lambi Amatisi. Pasavaina, Nang Sulambi Atopadu Tiro, Aishu really do Adum Satkani. Asi Haraga Pasabai do phone Kaktalami, Raees to Yana Saurami. Raees to Hanzin na Kolam Tauraga really Adumana Lady Mapam to Paurakanu Haibada, Pasabaina, Magi Potter Gaidi Aduda Loina Lay, Aduna Mapam do Amu Paurakani, Nang na Towning Bata Hiraga Pondo Tam Cray. Raees to sound and hack later Pasada Kolamuk Toxilaga Hirai. Kaigumbanang really adu Chatlaba, Nangi Punsigi Aroba Concert Oigani Kangu. Asi Hiraga Raees to sound of Fondo Lang Hirami. Matangi Sinda Masmudardo, Barber Amada Makoi Kaglami, Mapam Dudang as high bore or Kibanupado Laktuna Hirai. Sir, Aibu Cobra, Maduda Masmudar na Hirai. Pong Saba Pow Aman Lady, Madu Inglingaida, covered the half of Tauso. Kariguma Pasana Magi really to Leptrabadi, Punsigi Aroba Concert Oigani Hina, Raees na Dab Taucre. Popan no Fetauraga, Sir. Sarna Raees ki Punchi the Maichure, Adubu Madi Taurise, Karinta Sukanglam Loy. Masmudarna, Salo, Ain Haribasi Tauro, Aduga Nungaina Kumhayeng. Raees na Pasada Dab Taugi Pau to cover the Yaurapadu, Raees Urami, Tanjadu the Siam na Poltora E. Siam na Hirai, Nangbong Naurabro, Media the phone na Pasada Selling Story Bacarino. Raees na mo, ay na praise the Waha Kibaliti, Pasana Masaki Mangkam Tijabani. Raees na Kalibana, covered the Howlibadu Pasana Hablak Panikan Cray. Siam na mo, ay na nangon na Kayara High Crep Politics the Yokshalakano, Nangi Yuyon Pamtopado Yualaga Dumuglayo. Matangi Sinda Pasadu, Maki really do Zatpahura E. Aduga microphone the Suhaira E. Kanana Aigi really a seat, Tingbangam Gihabatu Yangsi. Policing su Raees na Pasada attack Toropa Yai Haiduna, Magi Yumanakta Kumna Senaduna Lady Bani. Hosi really do Raees ki Yumlo na Bagi, Mapa Yoshilakpada, Angang Amana Whistle Kong Duna Matang Whistle Adu, Kong Wadagi Raees na Tara me. Raees to Tara Duna Magi Makata Tabak Shuriba Nupi Angang Mayam Duga Punna Torak Laga, Reli Liba Lambi Aduda, Yuli Mayam Amataro Olanduna in Tora E. Jose really adu Satpa Yadre, Raees to Tortuna, you ligli season aduna, my Juraga attack of Shilla E. Nasa in Torak Kipa you lilising adusu, Kairaga my chakle. Policing adusu question seali, Tauribadu Ubada Pasasu Pakan Ye. Jose Raees ki yam na Bakambuna police ka kanam kutoknare, Pasagi Kombu Singsu, Tang Paiduna Raees the attack on Nabasang Shilapada, Raees na Putarami. Police na tear gas cap to na missing adubutan Kairami. Raees to me Putuna Laga Pasagi Manak Yoshilai, Aduga microphone Aduna Pasada Tombadagi, Pasado Ture. Raees na sound microphone the Hanjin Hirai. Hosiki Kanan Asang Manupano Haibado Kanglam Dani. Matangi Sinda, Paumi sing na CM the Wakia Hanglami, Paumi Man Hirai. Hosi Raees na Taukiba challenge to Tabak Oino on Torakle, Kari Exalawigani. CM na Pakumpi get over that Nupi Paumi Amanamu. Raees se Nangi di Marupni, Aduka Pasasina opposition the Labani, Nang Raees the order Taurira. CM na Sauramna. Gujarati politics the Aduk Takantana Kumtaraga Tawadabanate. Policing should Magi Matau Pazana Pantoli. Paumi Nupa Amanamu. Nang na policing Bumatau Pazana Tauhandre. Masmudar Bunga Halitana, transfer Tauribase, Nanga, Raees ka Nang Nabamari Laibagi Natra. CM na Raees to Punkun Marigi Manung the Zil, the Sweden Tamlagani Hirai. Paumissing na Asyang Wawara Hirapada, CM na Hoi Hirai. Matangi Sinda, CM ga Raees ka Luana Numitangi Matamda Lamhang Amada Unarami, Raees na Hirai. Kaigino ay na Zil da Sangdoise, Pasa oy na Zil da Tamjillo, Pumnamakse Mana Loina Toan Bani. Aduga Aigi Karbar na Kamdauba. CM na Mu. Adugi ka Shukaluno, Jail the Lairasu, Madugi Kudong Saba in a loina pige. Jail the Lairaga Nangi Karbardu, though Kanana Nangbo Ting Bidori. Raees, Sauragama Mile to E, Siem na Mahira. Nang Hibamatamda, Nangbu Tadoke, Numit Karani Kangni, Nang na Jail the Laidori Base, Kari Shukaluno. Asi Haraga Siem na Raees ki Lengjum the Pop of Taram Laga Chat Cray. Raees na Haribawadu, Asyang Bar Hirapada, Siem na Kashukaluno, Nangi the Mai Lady Hirai. Asum na Raees to Jail the Tham Cray.
Somda control room da Mahmudar du lady, Tanzadu da tapping tonaba device adu Konglai, man headphone adu Hapsiluba Matam dadi, Raees ka Aasiya Nushiwari Sabata Badu da Mahmudar du headphone du Lokolaga Tamkre. Matangi numini, Kabarda Karigumba Pauma Europada, Mahmudar na Mun Yengi, Aduga Karipano Hibadudi, Yengli by Queta Uhande. Aduga Matangi Senda Kabardu Puraga, Mahmudar du Raees na Lady Bazela du Lai. Mahmudar Lakpadu da Raees to Pamlambadagi Hawalai. Mahmudar na Harai. Nangi Mapamdadi, Karbar Hibasina Punsini, Adubu Huzikti, Moin Oina Nambu Yontopire. Pasaga Sianga Punna Zamina Cresce Yengo. Asi Haraga Mahmudar na Kabaradu Pishilai. Kabaradu the Yauribana, Coalition Government na Raees ki Karbar adu Mutat Kre Haina Yauri. Raees tu Huzi Wakalama Kalaga no Fetaurai. Aduga Matangi Numit Amada Aasiya Sadiq Laktuna Maga Unarami, Maduda Raees na ma bot lip lagi Harai. Sadiq na Harai, Raees, Rasniti Hibase, I coina Taugodabanate, Aina Nambu Bill that Hadonova Kan Honari. Raees Namo, I Hanagumna free oin Lake Hirabadi, bot Kaba Tangai Fade Sadiq. Sadiq Namo, bot Sibotarai Hecta Kaba Yabro, bot Hibasidi Salesu, Misu Animaksang Bani. Aasiya na Sadiq da Onsilaga, Nanga Selu Taurang Tauro, Aduga ina bot Komlage. Raees na Miyangi the Mactapang Mayama Taubre, Aduna Mana Soidana bot a Sikagani. Hozik Raees ki damak mayam thoraktuna bot kan na khongkre hozik matam khara hawkre aduga Raees na Phatepura da bot karami mathangi sinamada Raees na Aasiya bu lamhang amada puduna lai Raees na hairai yengu sigi nakal sida line da yum awang ba mayam ama sadoini aduga yum thakta angang mayam ama na telanga paiba sanadoini adudagi atiya se telanga mayam na pik thallani aduga Aasiya nangi na tunglom da yengu English medium school lama sadoini adudana adu oirabadi angang singse English phajana ngang bangamlani Raees tu mafam amada hapet chatlaga amu hairai sidana aigi imagi mingda hospital ama sagadoini aduga parsi doctor do mafam sida puhandoini mana mafam sida ayeng lupa ani khak lawni thajai mafam sigi nuksi singje yengo kaya da sengniba mafam sida di chaba phangnaro haibagi akiba su leiraroi lairaba haibagi saba du su koklani aduga ayuk khuding su harau tayamna chamin nagani aduga nungdangi matamdana maina pungan nganduna mayamna harau harau leigani mathangi sinda Raees ka mi mayam amaga nungdangi matamda meeting tawrami Raees na hairibana scheme ama leire mi sing adugi yum su sabigani hairamni bani kasim na hairai nang na hairiba scheme do yam phajare Raees adubu yum sanaba senpham du aikhoida di yamna chongmalle Raees na mo kasim sel do amukta da pulap puthokadaba natte noina senpham do huzik tangkhai ama putholaga tangkhai ama na sahi tara sangna installment oina thigadabani sahi tara sipu yamna 10 bro kashu khalunu nakhoisi aigi yumlona bani aigi mi ngaktani hek hoba numittagi yumsing ado noigi oiragadabani aina haribasing asi agreement da yawgadori bani aina noida su guarantee piribasini magi wadu da kasim na hogalaga hairai nangna haiba wasina aikhoigi di aroibani mayam do khuba khauna khurai ngasai sida scheme amagi haibadu Raees na Our World haina project ama paikhapaduni mathangi sinda haina khiba matung ina senpham adu tangkhai tangkhai khongatlaga aiba cherel su pibagi saktam amu ulai hojing mafam adu sengkot sagatpa amu haure Raees na semgoliba mafam adu yenglingai da Mahmudar su lai Raees na Mahmudar ubada hairai Mahmudar udaba yamna kuire mafam sida ai unaba laglibra natraga red chathaba laglibra yengo sida aina sagaliba singa sidi ain na yaba ngaktani Mahmudar na Sida sagaliba sel sing asidi yu yen bagi senpham nani sida bo aina yare na hekta haiba yabro hujiki oina di nang se daw yam yari pamisang Raees na mo ayuk nungdang haiba se mipum khuding makini Mahmudar saheb aduga sima su khangjillo hujikti nongsana panba matamni magi waduda Mahmudar du noi Raees na mo se aigi oiba sengaliba sangsar se gi cha se amu mahaw yengu asi hairaga Mahmudar da cha glass ama pirami Mahmudar na cha du singlaga hairai aigi ifam dadi nang se hanagi adumaina adum ui ahongba karisu leite Raees na ai khara di honglabani Mahmudar hojikti nang politician singi phone du tap tawba yararoi Mahmudar na amu ai hojikti nangi phone tap tawbai mathau tadreda aina sida lagliba se SP ama oina lakpani Raees na amu hojikti nangbu transfer tawbada aigi khut amata su yauraroi Mahmudar na ai su khangi hojikti nangi khut su loina punsinkhre Masi khanghan ge haiduna nanakta laglibani Raees na Mahmudar da mana pamlabadi mana sagaliba Our World haibaduda magi su yum ama book tawbi ge hairai
Maduda Majmudarna magi oiba sangsarduda oina Raees ki yum ama oina buk toksinge hairamlaga chatkre. Mathangi sinda CM ga pasa ka wari sarami pasana hairai. Mana ngarang hanta bot kare aduga hojingna our world haibadu amuk sagatle. Mahak se soidana mayamna yaba laiga pangkhak oikragani. Tanja aduda Delhi dagi phone lai haiduna CM da tammi. CM du phone adu pairaba tungda TV adu on tau hairai. Hojik TV pawda Uttar Pradesh da irang tholiba miyosing aduna train ama target tawbada mi kaya ama sire haina yaurai. Aduga amuk paw aduna makhata na hairai. Thawdo aduna maram oiraga mafam kaya da Hindu Muslim ani gi marakta irang kaya ama thoalle. Police na matam kaktana curfew su thamle haina yaurai. Hojik commissioner na police sing adu magi team khaidolaga mafam kaya ngak selankhre. Aduga numit 10 gi oiba curfew su state pumba thamjinkhre. Hojik chana thaknaba hidak langtaksing su marang kaisilaktre. Miyoising adu hingbada yamna ware. Hojik Raees ki yumda thong thakpa tawduna yumda chana thaknaba thinnaba semsari. Mana Sadiq da pochai sing adu police ki bhen da thelu adu oirabadi kaisu tawroi hairami. Hojik curfew na maram oiraga Raees ki business su yadre. Sel gi awaba su leire. Nupa amana phone lakpadu paikhattabaduda Raees na kari gi phone paidrino haibada nupa aduna sel pururiba miyoising adu gi call oibagin hairai. Tanja aduda Raees na yu sing adu kari gi deliver tawdino harakpada yu senariba nupa aduna curfew leibagi kanamta order laktre hairai. Tanja adura nupa ama changlatuna hairai. Adu lairi hujik nang semkat sagatpadu lepa natraga free da asa athak thinbadu lepa ama ani sigi manungda ama khallu. Raees na adu tawba ngamloi hairai. Tanja aduna nupa ama changlatuna CM ma pusilaktuna sign taw hairai. Aduga nupa aduna makha amuk tarai. Hindu taba mafam singda free da asa athak thinban lepasi adu oirabadi matha sabaji khara pharani. Raees na sauna hairai. Karbar tawba matamdadi Hindu Muslim khaikibro. Hindu oigera Muslim oigera kanamta sa da thaktana siba yaroi. Makhoi loinaba aikhoi gi mi ngaktani. Free da asa athak thinbasu lepa yaroi. Semka sagalibadu su lepa yaroi. Sel gidi aina singani. Somda pasaga CM ga muwari sha saduna lai pasana hairai. CM sir nangna irang di control da thamli aduga nangna Raees su control tawbiyo. Mana our world haribadu mipum khudimaki world soidana oirakani. CM na kanamta gi world oiba yaroi. Raees da thajaba thamliba mayamdo khara lairaga Raees ki khawri soidana met ki hairakladabani. Aina mabu khamthengna lairaba misakama athuba matamda ohengani. Aina sagaliba mafamdo green zone oina laukhthohange. Asi haraga CM du thokre pasadu su lehaure. Hojik Raees ki semkat sagaliba mafamdu green zone oina laukthokibadagi semkat pachap lepkhre. Mathangi sinda Raees tu sen thamliba upudu phaklaga sauna Sadiq ta hairai. Hojik punna share kaya leiri. Sadiq na lak ani mung leiri hairai. Aduda Raees na mu atai di loina yosin khrabra hairai. Tanja aduda Aasiya changlaktuna ngangni wadu karino hairai. Raees tu sauna aina ngangngai marak thalakanu aina hairibase karbar ki wari ni. Raees na Sadiq to onsil laga changkhiba sel sing adugi account adu ulla u hairai. Sadiq na sauna karamba account nang na pamni base bot ta changkhiba sel dugi account adu pambra natraga our world gi project ta thada khiba sel sing dugi account du pambra. Haukiba hapta ahum dagi hauraga aikoi gi colony da leiriba miyoi sing asida free da asa athak thilli masida sijanariba pochai singche free da pirakwa amata natte. Sel sing do aina loina yosin khre masida nang na mu aigonda account ga hangdana. Sadiq na harak libadu samun badagi harak libani. Raees na mu karigino nang na ingonda kanna ngang libadi. Aasiya na amu handang marang nang thabak su yamna sude nang kari tawrage hayu. Sadiq na mu mana nungai tribase sel gi natte CM dani. CM na aikoi gi lamdu green zone oina laukthokre. Aasiya na mu adu kai dawrage lamdu di aikoi gi mingda leibani. Sadiq na mu lo du mana amuk semdokre. Mafam du da lawu singu ba nattana atoba amatta sijanaba yaroi haikre. Aasiya na mu adudi our world haibaduna kamdauba taba mayamnagi yum sagani haiduna laukhaluba selduna kamdauba. Raees na hawalaga hairai. Sel su chatkre pumnamaksu loina mang takre. Aasiya na madubo kamaina tawrino lambi amadi thisi siemga wari amukta saw. Raees na sawna amukta lepu ai kanamta ki poktak lawroi chatlo noi gi thabak singdo tawruso. Aasiya na amu nangna kanna ngangbaduna kari kana gadawri maduda sel singdu amuk halakpa yagadawribra aduga nangna pamjariba sing adusu semka sagatpa yagadawribra. Raees tu sauna Aasiya da khut thage haiduna manakta changlakpada Sadiq na khami aduga Raees na Aasiya du amukta tumil lehelu hairai. Raees tu nakalamada amuk tholaga lepi Aasiya du amuk changsilaktuna hairai. Raees nang asengbodu miyam da loina hairo natraga moida karisu tawroi haina thajaba piyu. Raees na sauna chanbiduna ibu itomta thambiyu sita wa loisilasi hairai. Mathangi sinda
set song ama background da aikoi da tahali aduga Raees tu matha sana lambi da chatli Raees tu matha sana kaptuna leibadu Aasiya na muk themjin birami mathangi sinda Raees tu Musa gi nakta lai manung yoratringai da phone da hana changlakpa yagadra haina ayaba lawrai nawabna Musa da hairai bhai mamin mari panba nupa do lae hai ma mi gi sendol na mangak yawrabani Musa na hoi aishu khangi ado nawab doha delivery gi to kamai tawkhre nawab na police sing yam active oina laikre aduna haji ijaz hari bhai makhoi amata deliver tawbiu yadre Musa na fare adudi Raees to manung da thajilo asumna Raees ka Sadiq ka manung da changlai Musa na kari leire harakpada Raees na sel khitang loan oina pibiu haraklami Musa na amu nang sel kharatang na te darkar lairibadu sel mayam saung na darkar taramgani Raees na bhai ai bu thajabiu ai interest double hap laga sel do singjarakke maduda Musa na lol oina di piba ngamnaroi ai gi thabak ama oina taw hairai aduga nawab ta mu onsil laga doha delivery gi do kamai tawgre harakpada nawab na madugi thabak to di ijaz na tawragi hairagi haina khumlammi Musa na phare adudi lepo haikro nawab na mu miyo sing adu hana lambi da laikre aduda Musa na mu lepta lephallo aina phanaba tawge aduga Raees ta thabak tu sino nawab na makha tage tawrakpada Musa na mu Raees ta sino hairai ngasai di kanamta deliver chalu yade haikebani hojik ijaz na thabak tu chatkhre haijilibani maramdi adum na hairabadi thabak tu mingon da oina sinakhidra pakatuna Raees na sat tawrakke hairangnabani nawab na Raees ta onsil duna hairai doha dagi sana mayam ama yorakani adu Mumbai da deliver tawgadabani Raees na ma tawrage hairakpada Sadiq na mu hojik irang su leiri curfew su leiri kamaina photo pugani Raees na mu aikoina curfew maraksida Mumbai yorakpa ngamlibani na sana sing adu su soidana yorakpa ngamgani Musa na amu kaisu kaide munna khallu ija su lambi da leiribani na hairai adu hairakpadu da Raees ka Sadiq adu hobe thabak tu moi oina tawrage hairai masida tanaba ngasai Musa ga nawab kana lila sanaribani hojik Musa na Raees ta selfie gro hairai asumna Musa gi posing adu damla se na tawraga isingi lambi da puraknaba Navy officer aduna magi makha tabada hairaga check tawbada sanana taba plastic na pack tawba pot ama thengnai maduda damla na drug la hairakpada nawab na natte chumna pack khak tawbani atai do yengo sana ngakani hairai asumna potu ising lambi da puraktuna Raees na truck sijanaraga Mumbai da thinkhre asumna Raees na Musa gi thabak adu pangthok pirami adudagi phanglakpa mayamlaba senpham duna mana mingondagi lausiluba selsing adu pithoklammi mathangi sinda TV pawda mafam manga da thangna na bom pokhaibadu yawrai pawdu Raees su yenglammi paw aduna makha tarai bom adu Gujarat ka mari leinai Gujarat ki ising lambi da lona pusilakpani hojik police na truck driver adu phaduna wahang paw hang tawri driver aduna kaplaga hairai sir ID karisu khangjade ID driver ni ID pot adu thinjaba khakni police amana mu driver du khupangna tharaga pot singdu kadai dagi purakpono hairai driver aduna Porbandar dagi purakpani ai karisu khangde hairai hojik pot chai sing adu puthok pusin tawbada chenaba Navy officer ama mu pharaga wahang pawhang tawri pot adu damla set ka nawa kana pusilakpani haibada kanagi order no haina Majmudar na hairai Navy officer aduna Raees ki order ni hairai mathang sin amada damla sena Raees ta call tawraklammi aduga hairai aikhoina yam chaung asoiba ama tawkhre sana marakta plastic na yomba pot khara yawrambadu madu plastic na lamdre RDX bomb sing oiramle Raees na kamdauna bomb oiribano bomb oiraga kamdauna officer sing tuna khanghaudribano damla na amu hojik mafam kharada pokhairibadu sigi bomb sinane Raees tu matha sana ko holaga hairai madugi Musa haiba hui aduna aikhoida chauna namthak tawbani damla na amu Raees handakti police na aikhoibu pharaga tuklaroi aikhoibu soidana kaptuna hatkrani Raees na damla du mafam dudagi chatkhro hairaga phone adu thanammi Raees tu matha sabana loire machinda Allah bu sonjari aduga tapna mu hairai aina tawribasi karino ai isa itomta gyan tadre Aasiya du changlaktuna Raees bu kaurai Raees na hairai aina aigi misingbu kannaba kanna honari adubu aina city ama ut olhankhre Aasiya du ngangna machindu khummaga kappi Raees na mu aina city do ut olhanbane somda su damla set ki manakta police lapagi siren khongbadu tabada damla du masa matomda nongmaina kapsindaduna sirammi mathangi sinda Majmudar ga commissioner ga police station da wari sari Majmudar na chana hairai sir Raees tu hitangpham da laami haibigi praman piba ngamba mi amata leitre damla su matomda kapsinduna sikhre aduga nawab na lotkhre aikhoina court ta proof amata piba ngamlaroi commissioner amu
Madugidi court na dum tawjasanu nang chalaga Raees tu pharuro. Majmudar na mu sir mahak to khudam changdam manghan bahaiba makokni mamang da su jail da leiraga board hekta kaki handak kari lalong yalam doinu khangba nate ai Raees budi phaba pami. Commissioner du gari da kakhatkre Majmudar na makha amuk tarai sir handakti santi purakki hairabadi war tawba darka tare. Commissioner na mu nangna pamliba mayam du ICA da iduna pibadi ngamnaroi Majmudar asi hairaga commissioner du chatkre somda su Sadiq na Raees da mafam si thadolaga chatlo matam amada hekta police lakpa yai hairami Raees na mu ai mikki thi nate ai cheloi Aasiya na mu nang lande haina unnaba nang hingba mathau tai nang na chendrabadi moina nang bu soidana hat khragani Sadiq na hairi base chumme nang mafam sidagi chatkro Raees na ai ngamloi ai na chen khrabadi police sing na noida awaba pigani Sadiq maki wakhal se amukta hongdo halo aduga phaijanga Aasiya ga puduna sanjiwala gi yumda chatlu sanjiwala hairi basi Raees ki mit jengkhiba doctor aduni Aasiya na Raees ki manakta changsil laktuna amu ai nang yaudna mafam amata da chatpa ngamloi Raees na saungna mangonda marai tawganu hairai Aasiya du Raees ta nuksina kolai Raees na ai pumnamak phana basinge adubu hujikti aina hairi basina achumba oigani adubu ai chendi cheloi asomna Sadiq tu Aasiya amadi Faizan galwena na thadokre Raees tu magi nongmai du lokthokpa du ulai somda ju police na Raees ka nangna ba mayam du loina faraga furaga Raees kai da chatkre hanglammi ahal lama nupi angang mayam du su tawriba thawong du da yamna saurammi police na makhoi sing adu da terrorist ki ek pangani haina phawdap tawrammi somda Raees tu musagi nakta lai ma changlakpada nongmai du thamhallammi somda amu boroi khiba nupa aduna police station da Majmudar lakpa ngairi aduga Devji da mi amana call tawraktuna nawab su leire hairai Majmudar do hek changlakpaga kai pau leire hairai bor oikhiba nupa aduna Raees ti lot khre aduga Sadiq ti sanjiwala gi yumda leire hairai maduda Raees su thira u hairaga nupa do thadokre Devji na Majmudar da nawak vilaifam khangre hairai somda Raees ka musaga wari sarami Raees na hairai nangna ibu namthak tawbani nangna ibu sana deliver tawbagi namada bom adu deliver tawhanbani musana amu nangna sawrba thabak ama pangthokpagi nang sarkar soidana yawgani Raees na mu misam halaga kaidawnungda sarkar yawroi musa asi hairaga Raees musagi manak changlakpada nawabna thatlaga hairai Raees ai doha chatkadawre nangsu aiga punna chatsi mafamdudadi karisu tawraroi Raees na mu ai mafam amata da chatloi aduga mi amata su mafam sidagi thadokduna aina chalhaloi musana mamit mari pan base halu harakpada Raees na nawapu makhut adu laitheklaga mangaksamda kinna thinkhre atopa nupa amasu nongmai paiduna changsilakpadu Raees na haisingna phukhre hojik Raees nongmai kaptuna mi sing adu hatpa horakpada musa su Raees ta nongmai kapke haina thangalakpada Raees na musa gi khutta nongmai na kapkhre Raees mathang mi tu hala batungda nawab tu amu nongmai kapke tawrakpada Raees na khonglai thuna nawab tu oina nongmai na kaplammi nawab tu hojik sire hojik musa khakta ngai haure Raees changlaktuna musa gi manakta phamlaga magi anok tu musa gi phurit aduna taithokla hairai misam kaya ama sire musa aigi wakholon adu atenba matam sida manghankhre ai karba wala amani adubu karba da jar bijat pusinde Raees to mo hawalaga hairai aroi boina simasu khangjilu aibu mitmari panba haiganu wahaisi hairaga Raees na anoki frame machai aduna musa gi mangaksamda thenkhre madudagi musa adu sire mathangi sinda Raees tu sanjiwala gi yumda phone tawrai Raees na sanjiwala da Sadiq pahal u hairai Sadiq tu hek paibaga Raees na kashu tawdaba natra hairai Sadiq na kashu tawdi haina khumlai Raees na police lakpra hangbada Sadiq na khonjen nigli lakte khumlai Raees su okay hairaga phone thamge tawrambani aduga amuk Sadiq ta ma laklani hairai Sadiq na lao hairaga phone adu thammi ngasai makai Sadiq na khonjel ga niklaga wari saribadu nakalda Majmudar laibagini phone adu hek thambaga Aasiya na kanagi phone Raees natra karigi mabu mafam sida lao hairibano Aasiya na Majmudar da monsil laklaga noina Raees ta kari tawdoino Majmudar na sumna wari sage tawbani kana lai nupi asi amukta puthoko nupi police amana Aasiya bu phajilli Majmudar do thokke tawbada Aasiya na Raees tu karba wala ni mana kanamta da namthak tawdi hairai adu Majmudar do adumak ka du dagi thokre Majmudar na Raees bu he uba mafam da kaptun halu haina order tawkhre hojik Raees lakadama mafam adu da police sing na section na ngak senkhre Raees tu mamagi mangpham da laktuna khurukullaga machinda wahai khara hairi aigi phatraba wareb amana yam chawba amanga ta thoalle
adubu aina maram oiraga kanamtada makha tana soalaroi makhoido mischamni aina lanba ngaktani aikhoini yam thuna unanaba lai khuramu ai yam thuna nangi nanakta laglagani ima hojik Raees lakadaba lambi tuda police sing position lauduna leire Aasiya su masadu lepham khangdre hojik ngehaki manungda Raees tu gari amada yoksilai gari tudagi hekum tharakpaga makhut adu thangatli Majmudar na Raees bu kamnaba order tawbaga media gi miyoi mayam ama sangsilai maduda police amana Raees tu matomta lakte media singchu yawrai harai hojik reporter mayam ama yawrakpaduda Raees ta nongmai kapkhinu nongmai du thadau haina Majmudar na harai Raees tu Majmudar gi manak yawraktuna karimnaba mijeng ama yengi aduga Sadiq makhoi ani amu lengonai Sadiq tu kamnok tawi tawriba mawongdu Aasiya du kappi Raees su Aasiya amadi magi masaduda maning handuna yenglaga police ki gari da muka khatkre Raees na media mayam ama purakliba du atai gi natte moi yaudaba tarabadi he ubaga ma bu khatkrani aduna Sadiq amadi magi nupi unaba phanglaroi khanduna media sing adu puraklibani hojik gari manungda Majmudar na hairai nang aikhoiga unabada kari oigani khangna kari gi amuk laklibano Raees na ai laktrabadi nang na aigi miyoi sing adu bu lengna thagadra aina laklibase moibu kannabagini Raees na lik adu lauthoklaga Majmudar da piraga hairai nang na sise aigi nupi da pibiyu aduga ai sungchen khite haina haibiyu aina mafamda su ai sungchen loi haina wasakhibani hojik Raees tu gari dagi kumtha halli aduga Majmudar na maningda lepi Raees na hairai aina lepi ba arapase nongmai kapa ki chapcha ba arapani hojik Majmudar na Raees bu maning ontho hairai Raees na maningda kapkanu mangda oina kapo hairai Raees tu maningda makhut pullaga laikre aduga Majmudar da nongmai adu kapa o hairai Majmudar na nongmai maru ama kapaga Raees tu angang oiringai mamana karbar gi matang da haikhiba wahaido ningsinglai Majmudar na amuk makhata na nongmai maru ama muk kapselli Raees tu hojik tu khre aduga amuk haugalai magi nakongda Sadiq na bhaijan kaubudu amuk tarai Majmudar na nongmai maru ama amuk kapai hojik Raees tu khuru kuntharai magi nupina mamangda kanagumbana mangonda baba kaura adi kari khanni haikhiba wahaidu su ningsinglai aduga magi nupiga sanakhiba wari kharasu ningsingli mana hojik chalamdaida Aasiya na kaplaga lehoba sakpamdu Raees na mamitta urai madudagi Raees adu laimaida uplaga takhre asumna Majmudar na Raees pu hatuna film adu loisilli explanation asibu hobadagi loi phau tabiriba mayambu thagachari aduga channel asida anoba changlakpa oirabadi subscribe tawbiduna aibu support tawbiyo